Ngasi numidawedam phongkiba pauniko pausedagi maru oiba pau khara khangasaraga miyamda khudo tamjike asiba haksang ani leram lei haukiba tang taraga marigi nungthil pung ani rom tabada basikong kongba irongi Imphal turel ge kongba turel ga tainabada mamanaba singa punna irominabada isingda irakna khibadagi thiba khangdana layakkiba kumbidagi haujingna kawa lamdai bungi asamba yum amada leiba longjam kanda jai taragani thoi apopa longjam kumar ngasi lilong thongkha da asiba haksang oina phangkhrei nakal amarom da ngasi ayuk classic hotel ge mayoknabada leiba kangla patan Nupi ge asiba haksang amalerambadage police na lakhotkhre hairi makha tarapa pauda Ministry of Home Affairs silaga phangkiba mifam aduna Manipur da ingtapa hanjilaknaba khongthang amani haina lawi awangboi nimai ngarang Delhi da Ministry of Home Affairs silaga phangkiba mifam Manipur da ingtapa hanjilaknaba khongthang amani phangkiba mifam asina tangdulai taba hanjilaknaba khongthang jimba hore haina mifam adubu saru yaruba Water Resources Minister awangboi nimai na haikrei wafam asi ngarang Delhi ge Subramaniam Bharat Margada laiba Khar Market ki Ministerial Hall da BJP Manipur ge incharge oiriba Lok Sabha gi MP da Sambri Patra Ministry of Home Affairs ke advisor Northeast AK Misra yauraga Maitai amadi kuki Minister MLA Singh unakhiba aduda saru yaruraga awangboi nimai yauna Minister amadi MLA khara ngasi Imphal da thonglakibada Minister awangboi nimai na airport of Pamising na phondokhibani mahakna makha taraduna paumisingda hai ngara Ministry of Home Affairs silaga phangkiba mifam asi maru oina lamdam asida ingtapa hanjilaknaba paikhatpa khongthang amani mifam asidagi aikoina tangdulai taba hanjilaknabagi wafam kaya yauri haujing maru oiba issue asi puna solve tawminaba mathau tai mifam asida nakal anigi mihusing unaraga wari sabagi khudongchaba laiki makha taba mifam athuba matamda Ministry of Home Affairs lakholakani thajai hainasu mahakna phongdokhi ngasi thonglakhiba aduda Manipur lengaki spokesperson su oiriba IPR Minister amasung Medical Minister Dr. Sapam Ranjan su sapmanaba flight aduda Delhi dagi Imphal da thonglakhi aduba mahakti paumisingda wafam amata phongdolamdana chatki makha tarapoina kangla pau digi maru oiba pau khara khangasiraga miyamda khudo tamjige ngapenga ahingba macha ama yosiluraba anga ama leikanaba ngamdana laikidrei hekta bada nungaitaba thawdo ama oina thani panda ngariba anga nupa macha ama ngapenga macha ama yosingkhibadagi panduna laikanaba ngamdana laikidrei hariba thawdo asi Thawa district ki khangba part 2 maisnam laikaida ngarang numidang thokhibani pawasina haribade laikhidraba anga adugi maming thoihemba kawi asengma maming natte apopo khondongba maintain kawi apopina puja kawi ngara numida angang asi mabo kalonyana atopa yumthangnaba imung amada changlobada imungdagi mi amalabuk-tagi nga pharuraga haidopa matam aduda electric muthakpedagi matam aduda angang aduna nga adu yosingkhibani ma khudak maktada Thawa district hospital da pukhapada rims da refer tawrakpadagi purakpada laikanaba ngamdana laikhidabani makha tarapa pauda Kaktrokta drone bombing ge attack NIA na ngasidagi thijinba haukrei Zai asige September amada kuki khulai fiber singna Kaktrokta drone bombing yauna bomb amasung nongmai kapsinduna akame attack chatharakpadagi ngambam ongbe sorbala laikhidaba amade mahaki machanupina makhuta nongmai maruna panbadagi sokhiba case aduga mari lenyanna NIA na ngasidagi thijin homjinbagi thabak chathaba haukrei investigation adugi saruk ama oina NIA ge official sing SDPO Imphal Lamsang Police Station ki OC amade forensic science ke expert sing yawa team amana crime scene adida chatuna yengsimbaga lonyanna NIA ge team na field report amuk nauna yengsingki panba yabade ngamam ombi sorobara nami adida Kaktrokta laiba mapamda lakhibani khanghauduna kuki khulai fiber sing attack ta methelom dagi pairakpa nongmai maru amana mahaki kokta pambadagi mafam adumaktada laikhidabani thawdo adugi matangda laukhiba case adu Imphal West District Police na pairambadagi numi kharanigi mamangda NIA da sinakibani makha tarapa pauda Kakching Bazar da laiba Yuko branch dagi sakhangdaba miyoi amana lupa lakh 6 hena lu tawkrei miyamna tabada angapa thawdo ama oina gari machada lakpa miyoi amana Kakching da laiba Yuko branch dagi yamlaba senpham chinglu tawkrei hairi pawasina hairibadi ngasi nungthil pung 3:05 tabada Kakching Police ki
ꯃꯅꯨꯡ ꯆꯟꯕ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨꯀꯣ ꯕ꯭ꯔꯥꯟꯆꯇꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯕ꯭ꯔꯥꯟꯆꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯇꯔ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯊꯥꯡ ꯁꯨꯔꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯕꯦꯡꯛ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯕꯦꯡꯛ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯂꯨꯄꯥ ꯂꯥꯈ 6 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯂꯨꯠ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯗꯤ.ꯑꯥꯏ.ꯖꯤ. ꯔꯦꯟꯖ 2 ꯖꯒꯦꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯂꯨꯠ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯐ ꯑꯄꯨꯟꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯦꯔꯥꯒꯤ ꯄꯥꯎ-ꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯌꯨ.ꯑꯦꯟ. ꯆꯥꯔꯇꯔ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯑꯊꯤꯡꯕꯁꯤ ꯊꯨꯒꯥꯏꯕ ꯊꯣꯛꯀꯅꯤ꯫ MIYC ꯏꯟꯗꯤꯌꯥꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯟꯅꯕ, ꯏꯊꯅꯤꯛ ꯂꯥꯏꯟ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯇꯠꯇꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯈꯣꯡꯒꯥꯎꯅꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ MIYCꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ MIYCꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯔꯛꯂꯕ ꯁꯛꯇꯝ ꯀꯟꯖꯅꯕ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯁꯥꯟꯅꯔꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤꯗ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3 ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯏꯊꯅꯤꯛ ꯂꯥꯏꯟꯅ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯤꯁꯇꯣꯔꯤꯛ ꯔꯥꯏꯠꯁ ꯃꯤꯔꯥꯏꯕꯇ ꯅꯠꯇꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯉꯥꯛꯆꯅꯕ ꯂꯩꯔꯤꯕ ꯎ.ꯇꯤ. ꯄꯣꯁꯤꯗꯤꯇꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯥꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯁꯇꯦꯠ ꯑꯃꯒꯤ ꯕꯥꯎꯟꯗꯔꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒꯤ ꯁꯛꯇꯤ ꯑꯥꯔꯇꯤꯀꯜ 3 ꯅ ꯄꯤꯔꯕꯁꯨ 1997ꯗ ꯂꯩꯈꯤꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯃꯗꯤ ꯀꯣꯌꯔꯁꯤꯚ ꯁꯔꯀꯝꯁꯇꯦꯟꯁꯀꯤ ꯀꯅꯦꯛ ꯑꯃꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯆꯠꯅꯔꯤꯕ ꯂꯤꯒꯦꯜ ꯀꯦꯇꯥꯒꯣꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯥꯔꯇꯤꯀꯜ 3 ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯁꯦꯝꯗꯣꯛꯄꯗ ꯆꯠꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯆꯥꯔꯇꯔꯒꯤ ꯁꯤꯒ꯭ꯅꯦꯇꯣꯔꯤ ꯑꯃ ꯑꯣꯏꯕꯅ ꯑꯥꯔꯇꯤꯀꯜ 3(4) ꯆꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯃꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯌꯨ.ꯑꯦꯟ. ꯆꯥꯔꯇꯔ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯑꯊꯤꯡꯕꯁꯤ ꯊꯨꯒꯥꯏꯕ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯅꯟ-ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯂꯥꯏꯟ ꯑꯁꯤ ꯊꯝꯂꯤꯕ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯛꯇ ꯅꯠꯇꯅ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯏꯊꯅꯤꯛ ꯂꯥꯏꯟ ꯁꯤꯖꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯈ꯭ꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯧꯔꯛꯄ ꯏꯔꯥꯡꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯕ ꯏꯔꯥꯡ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯄꯔꯦꯠ ꯏꯊꯅꯤꯛ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯜꯂꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯕ ꯊꯧꯗꯣꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯈꯛ ꯂꯣꯏꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯕꯣꯗꯤꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯗꯤꯜꯂꯤ ꯄꯥꯡꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ. ꯕꯤꯔꯦꯟ ꯗꯤꯜꯂꯤꯒꯤꯗꯃꯛ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯤ.ꯑꯦꯝ.ꯒꯤ ꯗꯤꯜꯂꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯌꯦꯡ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯆꯟꯗꯤꯒꯔꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯔꯨꯅꯕꯒꯤꯗꯃꯛꯇ ꯗꯤꯜꯂꯤ ꯄꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯃꯇꯨꯡ ꯗꯤꯜꯂꯤꯗ ꯆꯠꯄꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ-ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯅꯥꯒꯥ, ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯤꯜꯂꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯏꯝꯐꯥꯜꯗ ꯊꯣꯔꯛꯄ ꯈꯔ ꯌꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯍꯌꯦꯡ ꯁꯤ.ꯑꯦꯝ.ꯅ ꯗꯤꯜꯂꯤꯗ ꯂꯥꯛꯄ ꯉꯥꯏꯔꯒ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯂꯝꯇꯥꯏ ꯈꯨꯅꯧꯒꯤ ꯌꯨꯝꯁꯤꯡ ꯁꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯀꯨꯀꯤꯁꯤꯡ ꯍꯥꯟꯅ ꯇꯥꯛꯊꯣꯛꯄꯤꯌꯨ꯫ ꯈꯨꯟꯖꯥꯁꯤꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯝꯇꯥꯏ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ
Maitai yumsing kuki meitensingna matam kharagi mamangda yumai thakhiba adu Manipur lengang nauna yumsing sagani haibagi pau khunjasingna taba phanglei. Manipur lengang lakholakliba khongthang asi afaba khongthang amani khunjasingna su taramna oi. Adubu kuki meitensingna mai thadopikhraba Maitegi yumsing sabagi thabak paikhatringaigi mangoinana lamdai khunaugi akoibada khulingduna leiriba kuki meitensingbu hana tawthoknaba lengakna paikhapham thokpa thabak adubu paikhapiu haina lamdai khunau amadi akoibada leiriba khunja kayana pause asida phongdorakli. Khunja kayana pause asida phongdorakpagi matung inadi hauzik Jiribam district ki khwaidagi maru oiba lambi ama oiriba Jiribam Timaimuk lambi JD road asi maitesingna maningtamna chathok chasin tawba ngamdana leiri. Lambi paring asida kuki meitensing amadi kuki nupising tholaktuna lambida chatliba garisingda check tawduna maitei yaubra haiduna thibagi thabak leptana chathari. Masina maram oiraga lamtai khunau amadi akoibada leiriba maiteisingna Jiribam district headquarter Tana chatuna pochai leiba ana layengba amadi thaba ingkang su nomagi chathok chasin tawba ngamdana leiri. Maram aduna lamtai khunau asigi akoibada leiriba khulingduna leiriba kuki meitensing asi Manipur lengangna athuba matamda tawthokpiu loinana JD road asi free oina maiteisingna chathok chasin tawba yahanbiu. Maiteina khundariba mafamsing free zone ohendaba tarabadi lengangna kukisingna mai thadopikhraba maitegi yumsing nauna sabiba taraba suksangduna leiba ngamloi hairi. Prajasingna phongdorakpagi matung inadi hauzik Jiribam district headquarter gi akoiba mafamsingda hangliba relief camp tarukta maitai khunjasingna changjafam lauduna leiri. Oiriba pibam asi maiteisingna hana leiramba masagi mayumda changba ngamdabadagini maduna kuki meitensing hana Jiribam district tagi lengangna mapungphana tathokpagi thabak paikhapiu haina su phongdorakli. Makha tarapa pauda Nupi oibi amagi Ekaikhumnaba bu leikha Tana chingthanaba hotnaba leibak thibani. Haukiba numi kharanigi mamangda haingangdagi kunaijam Romario kauba mioi amaga haingangdagi macha leirabi Nupi khainaduna mapamda leiribi amaga thokiba thoaningdaba thawdo amaga mai lenana KCP nongdeng kromba group na print amadi electronic media thadorapa pau amada thawdo aduda chenariba nupi adugi matangda sirakliba maralsing adu yumpham yaudaba aramba wafam amani haina lawi. Friends in Need Society France ke General Secretary and Tana tomagi zero aman hari thawdo asida chenariba nupi adu matau karamna kari visista professional sex worker ni haribano loinana thawdo adu red yanaktabadagi thokliba thawdokni karamna haribano nupi ase professional sex worker ni haibagi khudam changna puthokpa ngamgadra tasengna professional sex worker ama oiba tarabadi Manipur State AIDS Control Society mesna traga hiramasida thabak toriba NGO singda chu record sojina leifam thoi woyembagi mingda misang sanga yengduna amadi selna mamai chumaklabadi loop adu uina chaloi habaji khaminaba yamna mathau tai loinana ising leitrabadi nga su hingba ngamloi habasi punamak khangminaba tangai fadei. Nakal amaromdana RK Chanthoi kaubi social media influencer amada aki akhang nanghanba amade ating makaya thamjimba haibasi mioi amagi machin menaba hotnaba amade freedom of speech violate tawbani haina laujaba galonyana thawng adu akama mongda condemn tawi haire.